ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯃꯉꯥꯅ ꯂꯩꯃꯥꯏꯗ ꯁꯣꯛꯂꯒ ꯈꯣꯏꯔꯝꯕ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯈꯨꯔꯨ ꯈꯨꯗ ꯄꯨꯜꯂꯒ ꯈꯣꯏꯔꯝꯕ ꯍꯥꯏꯅ ꯀꯧꯅꯩꯀꯣ ꯑꯅꯤꯁꯨꯕꯗ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯅꯤꯄꯥꯟꯅ ꯂꯩꯃꯥꯏꯗ ꯁꯣꯛꯂꯒ ꯈꯣꯏꯔꯝꯕ ꯁꯤꯕꯨꯅ ꯇꯤꯡꯊꯣꯛꯂꯒ ꯈꯣꯏꯔꯝꯕ ꯈꯣꯡ ꯇꯤꯡꯊꯣꯛꯂꯒ ꯈꯣꯏꯔꯝꯕ ꯍꯥꯏꯅꯕꯗꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯆꯩꯁꯨ ꯈꯪꯉꯤꯀꯣ ꯆꯩꯁꯨ ꯑꯃꯅ ꯂꯩꯃꯥꯏꯗ ꯕꯣꯝ ꯑꯃꯅ ꯇꯥꯕꯗ ꯆꯞ ꯇꯤꯡꯅ ꯇꯥꯗ꯭ꯔ ꯆꯩꯗꯣ ꯀꯣꯟꯁꯤꯟꯕ ꯈꯣꯠꯆꯟꯕ ꯇꯧꯔꯛꯇꯦꯀꯣ ꯆꯩꯁꯨꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯏꯁꯥꯁꯦ ꯆꯞ ꯇꯤꯡꯅ ꯇꯤꯡꯊꯣꯛꯂꯒ ꯈꯣꯏꯔꯝꯕꯁꯤꯕꯨꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯈꯣꯏꯔꯝꯕ ꯆꯩꯁꯨꯒꯨꯝꯅ ꯈꯣꯏꯔꯝꯕ ꯇꯤꯡꯊꯣꯛꯂꯒ ꯈꯨꯠ ꯇꯤꯡꯊꯣꯛꯂꯒ ꯈꯣꯏꯔꯝꯕ ꯀꯧꯔꯦꯀꯣ ꯈꯨꯠ ꯇꯤꯡꯊꯣꯛꯂꯒ ꯈꯣꯏꯔꯝꯕꯁꯦ ꯃꯈꯜ ꯑꯍꯨꯝ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯪꯀ꯭ꯔꯤꯇꯣꯟꯗ ꯑꯣꯖꯥꯁꯤꯡꯅ ꯈꯣꯏꯔꯝꯕ ꯃꯈꯜ ꯃꯉꯥꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤ ꯑꯇꯣꯞꯄ ꯃꯈꯜ ꯑꯅꯤ ꯑꯃꯁꯨ ꯁꯪꯀ꯭ꯔꯤꯇꯣꯟꯗ ꯁꯤꯖꯤꯟꯅꯩꯅ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯌꯦꯕꯀꯣ ꯑꯗꯨꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯄꯨꯛꯅꯤꯡꯅ ꯈꯣꯏꯔꯝꯕ ꯑꯃꯒ ꯆꯤꯟꯅ ꯈꯣꯏꯔꯝꯕ ꯑꯃꯒ ꯀꯔꯤꯕ ꯄꯨꯛꯅꯤꯡꯅ ꯈꯣꯏꯔꯝꯕ ꯑꯃꯒ ꯆꯤꯟꯅ ꯈꯣꯏꯔꯝꯕ ꯌꯦꯁ ꯔꯥꯏꯠ ꯄꯨꯛꯅꯤꯡꯅ ꯈꯣꯏꯔꯝꯕꯁꯤ ꯀꯔꯝ ꯀꯥꯟꯗ ꯈꯣꯏꯔꯝꯃꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯪꯀ꯭ꯔꯤꯇꯣꯟꯁꯤ ꯍꯧꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯩꯒꯤ ꯑꯣꯖꯥꯒꯨꯝꯕ ꯂꯥꯏꯒꯨꯝꯕ ꯁꯣꯏꯍꯟꯕꯤꯅꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯅꯨ ꯍꯥꯏꯅ ꯃꯇꯣꯝꯇ ꯄꯨꯛꯅꯤꯡ ꯅꯤꯡꯁꯤꯡꯉꯒ ꯑꯩꯈꯣꯏ ꯈꯣꯏꯔꯝꯃꯤꯗꯅꯀꯣ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯆꯤꯡꯁꯤꯟꯖꯔ ꯈꯣꯏꯔꯝꯃꯤꯕꯗꯣ ꯑꯗꯨ ꯄꯨꯛꯅꯤꯡꯅ ꯈꯣꯏꯔꯝꯕ ꯀꯧꯏꯀꯣ ꯃꯊꯪꯗ ꯆꯤꯟꯅ ꯈꯣꯏꯔꯝꯕ ꯆꯤꯟꯅ ꯈꯣꯏꯔꯝꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯁꯪꯀ꯭ꯔꯤꯇꯣꯟꯗ ꯔꯥꯒꯒꯤ ꯁꯔꯨꯛ ꯂꯣꯏꯔꯛꯑꯒ ꯔꯥꯒ ꯇꯥꯕ ꯍꯥꯏꯀꯣ ꯔꯥꯒ ꯇꯥꯔꯝꯗꯥꯏꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯒꯨꯔꯨ ꯕꯟꯗꯅꯥꯅ ꯑꯣꯖꯥꯁꯤꯡ ꯈꯣꯏꯔꯝꯕ ꯇꯤꯜꯂꯤꯕ ꯁꯚꯥꯁꯤꯡ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯈꯣꯏꯔꯝꯕ ꯚꯛꯇ ꯕꯩꯁꯅꯣ ꯃꯌꯥꯝ ꯑꯃ ꯈꯣꯏꯔꯝꯕꯒꯤ ꯆꯤꯟꯅ ꯋꯥꯍꯩꯅ ꯈꯣꯏꯔꯝꯖꯕ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯁꯤꯒꯤ ꯈꯣꯏꯔꯝꯕꯁꯤꯕꯨꯅ ꯑꯩꯈꯣꯏꯅ ꯆꯤꯟꯅ ꯈꯣꯏꯔꯝꯕꯅ ꯍꯥꯏꯔꯤꯁꯤꯅꯦꯀꯣ ꯁꯤ ꯑꯅꯤꯁꯤ ꯌꯥꯎꯔꯒꯗꯤ ꯈꯣꯏꯔꯝꯕ ꯃꯈꯜ ꯃꯉꯥ ꯁꯨꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯍꯥꯟꯕꯒꯤ ꯈꯣꯏꯔꯝꯕ ꯇꯦꯟꯅ ꯈꯣꯏꯔꯝꯕꯗꯣ ꯈꯨꯔꯨ ꯈꯨꯗ ꯀꯨꯜꯂ ꯈꯣꯏꯔꯝꯕꯗோ ꯁꯤꯁꯤꯅ ꯀꯥꯏ ꯀꯥꯏꯗ ꯈꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯁꯪꯀ꯭ꯔꯤꯇꯣꯟꯗꯨ ꯃꯟꯗꯤꯔ ꯃꯌꯥꯏꯁꯤ ꯏꯁꯣꯔ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯦ ꯏꯁꯣꯔ ꯂꯩꯕ ꯃꯅꯨꯡꯗꯣ ꯆꯪꯉꯝꯗꯥꯏꯒꯤ ꯃꯆꯤꯟꯗꯒꯤ ꯈꯣꯏꯔꯝꯕ ꯍꯥꯏꯕꯗꯤ ꯃꯄꯥꯟꯗ ꯈꯣꯏꯔꯝꯕꯁꯦ ꯇꯦꯟꯅ ꯑꯗꯨꯃꯥꯏꯅ ꯈꯣꯏꯔꯝꯒꯅꯤꯕ ꯍꯧꯖꯤꯛꯀꯤ ꯈꯨꯔꯨ ꯈꯨꯗ ꯀꯨꯜꯂ ꯈꯣꯏꯔꯝꯕꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯅꯦꯛꯁꯇ ꯅꯨꯄꯤꯅ ꯈꯣꯏꯔꯝꯕ ꯅꯨꯄꯤꯗꯤ ꯇꯤꯡꯊꯣꯛ ꯈꯣꯏꯔꯝꯕ ꯌꯥꯗꯦꯀோ ꯑꯗꯨꯅ ꯅꯨꯄꯤꯅ ꯈꯣꯏꯔꯝꯕ ꯃꯇꯝꯗꯁꯨ ꯅꯨꯄꯤꯅ ꯍꯧꯖꯤꯛꯀꯤ ꯈꯣꯏꯔꯝꯕ ꯃꯑꯣꯡꯁꯦ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯊꯥꯔꯠꯇ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯅ ꯅꯨꯄꯤꯗ ꯈꯣꯏꯔꯝꯕ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯦꯟꯅ ꯈꯣꯏꯔꯝꯒꯅꯦꯕ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯈꯣꯏꯔꯝꯕ ꯃꯇꯝꯗꯗꯤ ꯈꯣꯡ ꯇꯤꯡꯊꯣꯛꯑꯒ ꯈꯣꯏꯔꯝꯒꯅꯦꯕ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯈꯨꯠ ꯇꯤꯡꯊꯣꯛꯄꯗꯣ ꯑꯗꯨ ꯈꯣꯏꯔꯝꯕꯗꯨꯅ ꯁꯨꯝꯃꯇꯪꯒꯤ ꯂꯥꯏ ꯈꯛꯇꯪꯗ ꯈꯣꯏꯔꯝꯒꯗꯕ ꯃꯤꯗ ꯈꯣꯏꯔꯝꯕ ꯌꯥꯗꯦꯀோ ꯂꯥꯏꯗ ꯈꯣꯏꯔꯝꯒꯗꯕ ꯑꯗꯨꯕꯨ ꯂꯥꯏꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯑꯣꯖꯥꯗꯣ ꯑꯩꯒꯤ ꯍꯦꯛ ꯇꯥꯛꯄꯤꯕ ꯑꯣꯖꯥꯗꯣ ꯑꯩꯈꯣꯏꯅ ꯕꯣꯔꯤꯗꯒ ꯇꯝꯕꯤꯕ ꯑꯣꯖꯥ ꯍꯥꯏꯕ ꯑꯃ ꯂꯩꯅꯀꯣ ꯑꯗꯨꯒꯤ ꯑꯣꯖꯥꯗꯗꯤ ꯑꯗꯨꯃꯥꯏꯅ ꯈꯨꯠ ꯇꯤꯡꯊꯣꯛꯂꯒ ꯈꯣꯏꯔꯝꯕꯁꯦ ꯑꯗꯨꯝ ꯌꯥꯏ ꯍꯥꯏ ꯀꯔꯤꯒꯤꯅꯣꯗ ꯂꯥꯏꯒ ꯑꯣꯖꯥꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯈꯜꯂꯦꯕꯀꯣ ꯑꯣꯖꯥꯁꯦ ꯂꯥꯏꯃꯛꯅꯤ ꯍꯥꯏꯅ ꯈꯟꯅꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯣꯖꯥꯒ ꯂꯥꯏꯒꯁꯤ ꯑꯅꯤꯁꯦ ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯄ꯭ꯔꯃꯥꯟ ꯇꯧꯅꯕꯅꯤꯅ ꯂꯥꯏꯒꯤ ꯃꯒꯨꯟꯗꯣ ꯑꯣꯖꯥꯗ ꯌꯥꯎꯏ ꯍꯥꯏꯅ ꯑꯣꯖꯥꯁꯨ ꯂꯥꯏꯅꯦꯅ ꯑꯩꯈꯣꯏ ꯈꯨꯠ ꯇꯤꯡꯊꯣꯛ ꯈꯣꯏꯔꯝꯕꯁꯦ ꯑꯣꯖꯥꯗ ꯈꯣꯏꯔꯝꯕꯁꯤ도 ꯑꯗꯨꯝ ꯌꯥꯏ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯁꯤ ꯑꯍꯜ ꯂꯃꯟꯗ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯇꯤꯡꯊꯣꯛꯂꯒ ꯈꯣꯏꯔꯝꯕ ꯀꯔꯤꯒꯨꯝꯕ ꯖꯒꯥꯗꯨꯅ ꯌꯥꯝꯅ ꯆꯤꯜꯂꯝꯃꯕ ꯃꯐꯝꯗꯨꯅ ꯆꯤꯜꯂꯝꯕ ꯇꯥꯔꯒꯗꯤ ꯇꯦꯟꯅ ꯈꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯇꯤꯡꯊꯣꯛꯑ ꯈꯣꯏꯔꯝꯕ ꯌꯥꯕ ꯑꯣꯏꯔꯒꯗꯤ ꯇꯤꯡꯊꯣꯛꯑ ꯈꯣꯏꯔꯝꯒꯅꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯍꯧꯖꯤꯛ ꯇꯥꯛꯄꯤꯕ ꯅꯣꯏꯗꯀꯣ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯈꯨꯔꯨ ꯈꯨꯗ ꯀꯨꯜꯂ ꯈꯣꯏꯔꯝꯕ ꯍꯥꯏꯕꯅꯤꯀோ ꯈꯨꯔꯨ ꯈꯨꯗ ꯀꯨꯜꯂ ꯈꯣꯏꯔꯝꯕꯁꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯃꯉꯥꯁꯦ ꯃꯁꯤꯡ ꯊꯤꯕ ꯑꯣꯖꯥꯁꯤꯡꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯨꯕꯨ ꯑꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯀோ ꯈꯨ ꯑꯅꯤ ꯂꯩꯔꯦ ꯈꯨꯕꯥꯛ ꯑꯅꯤ ꯃꯔꯤ ꯁꯨꯔꯦꯀꯣ ꯂꯥꯏꯕꯛꯁꯤꯒ ꯑꯗꯨꯒ ꯈꯣꯡ ꯃꯇꯣꯟꯁꯤꯗꯤ ꯃꯁꯤꯡ ꯊꯤꯕ ꯌꯥꯎꯔꯝꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯞꯅ ꯐꯝꯊꯕ ꯈꯝꯐꯝ ꯐꯝꯊꯕ ꯌꯥꯗꯦꯀꯣ ꯈꯝꯐꯝ ꯐꯝꯊꯔꯗꯤ ꯐꯖꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯈꯣꯏꯔꯝꯕꯔꯣꯝꯗ ꯆꯪꯗ꯭ꯔꯦ ꯈꯣꯏꯔꯝꯕꯁꯤ ꯌꯥꯝ ꯏꯪꯅ ꯇꯞꯅ ꯇꯧꯒꯗꯕꯅꯤꯀꯣ ꯊꯤꯡꯒꯗꯤ ꯈꯨꯠꯇꯤ ꯑꯁꯤ ꯌꯦꯡꯉꯨ ꯌꯦꯠ ꯍꯥꯟ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯣꯏ ꯑꯃꯨꯛ ꯇꯥꯕ ꯁꯤꯒꯤ ꯑꯔꯥꯎꯕꯩꯗ ꯁꯨꯃꯥꯏꯅ ꯐꯝꯗꯣꯛꯄꯁꯨ ꯌꯥꯗꯦꯀꯣ ꯁꯤꯗꯩꯗ ꯁꯨꯃꯥꯏꯅ ꯈꯣꯏꯔꯝꯕꯁꯨ ꯌꯥꯗꯦꯕ ꯇꯥꯀ ꯊꯝꯕ ꯌꯥꯗꯦꯀꯣ ꯏꯪꯅ ꯈꯣꯏꯔꯝꯕ ꯑꯗꯨꯒ ꯂꯥꯏꯕꯛꯁꯤꯅ ꯁꯣꯛꯄ ꯂꯩꯕꯥꯛꯇ ꯎꯔꯦꯀꯣ ꯁꯨꯃꯥꯏꯅ ꯈꯣꯏꯔꯝꯕꯁꯤꯕꯨ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯃꯉꯥꯅ ꯂꯩꯃꯥꯏ ꯁꯣꯛꯂ ꯈꯣꯏꯔꯝꯕ ꯈꯨꯔꯨ ꯈꯨꯗ ꯀꯨꯜꯂ ꯈꯣꯏꯔꯝꯕ ꯀꯧꯋꯦꯕ ꯌꯦꯡꯒꯦ ꯅꯣꯏ ꯑꯃꯨꯛ ꯇꯧ ꯍꯩꯇ꯭ꯔꯦ ꯌꯦꯡꯒꯦ ꯑꯗꯨꯗ ꯁꯤꯁꯦ ꯂꯩꯕꯥꯛ ꯁꯣꯛꯈꯤꯅꯨꯀꯣ ꯁꯤ ꯈꯤꯇꯪ ꯀꯥꯡꯂꯞ ꯇꯧꯕ ꯌꯦꯡꯒꯦ ꯆꯤꯡꯈꯩ ꯌꯦꯡꯒꯦ
Sibuna Hapchangi Saruk Mangana Laimai Sokla Khoramba Kaureko. Mathanda Hapchangi Saruk Nipan Haibidiko. Nipan du kari kari no haibadane. Tu Homaton Ani Hubu Ani Kasuda Mari Kubak Ani Kasuda Taruk Tabak Amadi Laibak Nipan Siko. Aduna ngasagi tiene khorambagi kanongdo. Sumana kun kun ma ko kulaba. Adagi khut suman chala bimu. Chala ko. Second tu sidagi mu khatang ong kan khaloba. Yan darba. Khatang sak ma pa na ba. Tu makhan chappa ya bagi. Chala ba. Ani ki thar da thangi ko khutsia. Ma pa ni ma na haloba. Adida puksina ha na lebak taro tu. Temu puksi lebak tare. Puk ta da ti phajati ko. Thabak tu so lebak tha so ba. Adagi laibak so. Loi so ai ko dia. Tu sini. Hawgula ko tamdasu sumaina hawgulaga inkhalaga ngasagi sakhiba moongdo hanjallakani khositi tamdana hanjallakpa adu sumaina laiba ngan dai ko sumaina hekira khorum sanbado phajadi ba khorum ba hibne ko adu di ingna tu moongdo gyan ta na khorum ba ma change ko lo sumaina adagi sumaina thim thanga ko yadi itu panina ko pukjana lebak ta lo adu thabak si masing thi biao iko Tabak si lebak sok kadang ni, orang ni nak tahu sok dia ada apa. Tabak si lebak sok ni, laibak lebak sok ni, aduh koram ba. Si punya tinggal ko koram bagi mo ongja. Sina hakchangi saruk nipan na lebak ke sok koram ba ko iko. Yenge amam tahu yenge. Kamu benar oh. Juga ko tinggal. Jadi cuma ada apa mana lo? Yes. Tuk lebak ko tahu. Cuma 공기 바꿔야 되고 공기 선전으로 동안 뭐 다 해야 돼. 또 제디 파자래고. 네 하고라 뭐 이게 어디 불러 직장 기능 너 한번 좀 한번 기대 봐. 아 칸칸칸 생각이 파자디 이거. 아 핑부지야 돼. 신생 또 이게. cuma cuma sibuna hakchangi saruk nipan na lemai so khoram ba ko iko mathang da linga sai akoina chai ama ta bagum chai su ta bagum habido adu khoram ma jeba adu kari no da lai ka tang khoram gani hai ko ina lai da khoram di kari no da lai da changja bane ba ai mon gi na tuan ba lai tre ka na akoina pramanam pi gi ne yekna ba amaga atu pa amaga moi jing na do ni ko yekna nongoi ka ma do ne ba adu ama ji mai thi de ba ma thai hing na ba ke do chang ai yekna ma da Maku tangkalaga ay bukan biwa ay hati nun sangja lakra nong mega putoga. Jangan ko sayang dah wan betul. Semuanya ay la ay tahu cara ay ku thara ro itu nak kanta ay bukan hati nun tahu do. Sebab mana sangja ini bersih je ko. Sangja bagi mau do. Kau ni lagi kurang sih ni bersih je. Yan tara ba. Tu masaki kurang bagi tinggal pun mau do tinggal masaki. Hafcang di seluruh nipan tahu do. Lagi kena. Si lagi apa? Si lagi dah ku tinggal apa tu? Ku si mata ta amat tinggal apa? Amat tinggal apa? Ani je. Ulap tinggal apa? Gian tay ko. Aduh sedih karena aku berkarana ni. Tu sampai orang pesan dah semuanya amal longkal ni. Khususnya ye tu oina longkal apa ni? Kong je hanya konsen ba. Semuanya konsen ba kampung juga ni ba. Gian tara ba. Semuanya konsen ba kampung sana. Anu bersama Nabi aman ni ko. Aduh buat kau tersebutnya lai koramba dah hai kasi lai tu dia kau siki fazaba. 패션 이제 하빠야 돼봐. 거기 점점나 라지도 코름 도보내봐 거기. 야 이거 만년에 띵고 코름 못 해봐. 코름이 있네. 좀해. 잘해. 이게 또 이게. Rồi Howziki adamanya niya, tingtong ko semuanya tingtong ko do. Adalah korum ni ko. Ada bu, anu baca nabi dah semuanya kangkat lewa. Kangkat tu tamda, aku ikut sih. Ye kita mau kucing kalau kangkat lekra. Si kangkat ini kari gino, aku ini macam ini lewa tadi ni. Ojazin hari ni lah yang kan bak. Yang nak bagi kelak ikut. Aina lah korum ni kita lagi nak benda kita lantar aku ya yang mana. Ada mumi amje, lah isi korum kan tahu ni korum ni lah isi. Macam pun macam, aigi, oi ram dah thamga ni.
ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯂꯥꯏꯁꯤꯅ ꯑꯣꯏꯔꯣꯝꯗ ꯂꯩꯗꯣꯔꯤꯅꯤ ꯂꯥꯏꯒꯤ ꯃꯃꯥꯡꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯗ ꯂꯩꯕ ꯂꯥꯏꯁꯦ ꯇꯤꯡꯊꯣꯛ ꯈꯣꯏꯔꯝꯕ ꯃꯇꯝꯗꯅꯤꯀꯣ ꯈꯨꯠ ꯌꯦꯠꯁꯤꯅ ꯌꯦꯡꯉꯨ ꯀꯥꯡꯈꯠꯂ ꯂꯩꯔꯦ ꯁꯤ ꯀꯥꯡꯈꯠꯄꯗ ꯁꯤ ꯈꯤꯇꯪ ꯋꯥꯡꯈꯠꯂꯕꯅꯤꯅ ꯁꯦꯒ꯭ꯔꯥꯗ ꯃꯤꯒꯤ ꯃꯃꯤ ꯎꯕ ꯉꯝꯃꯦꯕ ꯌꯦꯡꯉꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗ ꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯁꯨꯃꯥꯏꯅ ꯀꯥꯡꯈꯠꯈꯤꯕ ꯃꯇꯝꯗ ꯈꯣꯏꯔꯝꯕꯩꯗ ꯁꯤꯗꯩꯗ ꯃꯃꯤ ꯑꯃꯨꯕ ꯑꯃ ꯎꯕ ꯉꯝꯃꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨ ꯃꯃꯤꯗꯨꯅ ꯃꯤꯅ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯇꯧꯔꯛꯄ ꯑꯩꯉꯣꯟꯗ ꯂꯃꯟ ꯈꯨꯝꯒꯦ ꯀꯥꯏꯅ ꯈꯜꯂꯛ ꯇꯥꯔꯒꯗꯤ ꯌꯥꯝ ꯊꯨꯅ ꯎꯕ ꯉꯝꯕꯅꯤꯅ ꯏꯁꯥꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯅꯪꯕ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯑꯃ ꯁꯤꯖꯤꯟꯅꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯃꯑꯣꯡ ꯏꯁꯣꯔ ꯑꯃꯅ ꯂꯦꯞꯄꯒꯤ ꯃꯑꯣꯡꯗꯣ ꯈꯣꯡ ꯀꯥꯔꯟ ꯆꯠꯂꯒ ꯂꯦꯞꯄꯩꯒ ꯍꯥꯏꯕꯗꯣ ꯑꯗꯨꯝꯕꯒꯤ ꯃꯑꯣꯡꯗꯨꯗꯒꯤ ꯂꯧꯔꯒ ꯈꯣꯡꯁꯦ ꯊꯥꯡꯒꯠꯄꯅꯤ ꯈꯣꯡ ꯂꯣꯟꯖꯟꯅꯔꯤꯗꯣ ꯑꯗꯨꯝꯕꯒꯤ ꯃꯑꯣꯡꯗꯨꯗꯒꯤ ꯂꯧꯔꯒ ꯂꯧꯕꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕꯁꯨ ꯌꯥꯎꯏꯀꯣ ꯁꯤꯅꯤ ꯈꯣꯏꯔꯝꯕ ꯃꯈꯜꯁꯦ ꯈꯣꯏꯔꯝꯕ ꯃꯈꯜ ꯈꯪꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯍꯌꯦꯡ ꯍꯩꯒꯗ꯭ꯔꯥ ꯁꯤꯒꯨꯝꯕ ꯈꯣꯏꯔꯝꯕꯁꯦ ꯑꯩꯈꯣꯏꯅ ꯁꯪꯀꯤꯔꯇꯣꯟ ꯑꯃ ꯃꯤꯒꯤ ꯆꯠꯂꯦ ꯈꯜꯂꯣ ꯈꯣꯏꯔꯝꯃꯦ ꯈꯜꯂꯣ ꯀꯃꯥꯏꯅ ꯍꯥꯟꯅ ꯈꯣꯏꯔꯝꯃꯅꯤ ꯃꯟꯗꯤꯔꯗꯨ ꯆꯪꯉꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯨꯔꯨꯞꯄꯨꯗ ꯀꯨꯜꯂ ꯈꯣꯏꯔꯝꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯍꯛꯆꯥꯡ ꯁꯔꯨꯛ ꯑꯗꯨ ꯈꯣꯏꯔꯝꯃꯅꯤ ꯄꯨꯡ ꯌꯩꯕ ꯑꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯄꯨꯡ ꯌꯩꯕ ꯑꯅꯤꯗ ꯑꯩꯈꯣই ꯇꯤꯡꯊꯣꯛꯑ ꯈꯣꯏꯔꯝꯃꯅꯤ ꯄꯨꯡꯗꯣ ꯂꯥꯏꯕꯛ ꯀꯠꯄ ꯌꯥꯏ ꯁꯣꯛꯑꯒ ꯄꯨꯡ ꯁꯣꯛꯑ ꯂꯥꯏꯕꯛ ꯀꯠꯄ ꯌꯥꯏꯀꯣ ꯏꯁꯣꯔꯅꯤꯅꯀꯣ ꯃꯊꯪꯗ ꯁꯣꯝ ꯅꯥꯀꯟꯗ ꯄꯨꯡ ꯌꯩꯕꯒꯤ ꯑꯣꯏꯔꯣꯝꯗ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯇꯥꯏ ꯊꯪꯕ ꯅꯠꯇꯕ ꯃꯇꯥꯏ ꯊꯪꯕꯒꯤ ꯍꯦꯛ ꯁꯦꯀꯦꯟꯗꯣ ꯑꯗꯨ ꯏꯁꯩ ꯍꯟꯕ ꯀꯧꯋꯦ ꯑꯗꯨꯏꯗꯣ ꯁꯦꯀꯦꯟꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯇꯥꯏ ꯊꯪꯕꯒꯤ ꯍꯦꯛ ꯁꯦꯀꯦꯟ ꯃꯉꯣꯟꯗ ꯈꯣꯏꯔꯝꯃꯅꯤ ꯅꯝꯕꯔ 2ꯗ ꯃꯉꯣꯟꯗ ꯊꯣꯛꯂꯛꯑꯅꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯃꯇꯥꯏ ꯊꯪꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯥꯏ ꯃꯈꯥ ꯑꯣꯜꯂ ꯂꯦꯞꯄ ꯀꯥꯡꯕꯨꯒꯤ ꯃꯇꯥꯏ ꯊꯪꯕꯗꯣ ꯃꯥꯅ ꯗꯨꯍꯥꯔ ꯀꯧꯋꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯀꯔꯤꯕ ꯗꯨꯍꯥꯔ ꯌꯦꯁ ꯗꯨꯍꯥꯔ ꯃꯉꯣꯟꯗ ꯑꯃꯨꯛ ꯈꯣꯏꯔꯝꯃꯅꯤ ꯗꯨꯍꯥꯔꯒꯤ ꯃꯊꯪꯗꯗꯤ ꯉꯁꯥꯏꯒꯤ ꯁꯣꯝꯒꯤ ꯏꯁꯩ ꯍꯟꯕꯒꯤ ꯑꯣꯏꯔꯣꯝꯗ ꯂꯩꯈꯤꯕ ꯃꯇꯥꯏ ꯊꯪꯕꯗꯣ ꯉꯁꯥꯏ ꯈꯣꯏꯔꯝꯍꯧꯗꯕꯗꯣ ꯑꯗꯨꯅ ꯈꯣꯟ ꯄꯥꯡꯕ ꯀꯧꯋꯦꯕ ꯀꯣ ꯈꯣꯟ ꯄꯥꯡꯕꯗ ꯈꯣꯏꯔꯝꯃꯅꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯁꯤꯒꯤ ꯃꯉꯥꯁꯤꯅꯦꯕꯀꯣ ꯄꯨꯡ ꯌꯩꯕ ꯑꯅꯤ ꯏꯁꯩ ꯁꯛꯄ ꯗꯨꯍꯥꯔ ꯈꯣꯡ ꯄꯥꯡꯕ ꯁꯪꯀ꯭ꯔꯤꯇꯣꯟꯗ ꯁꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯌꯦꯕꯀꯣ ꯃꯣꯏ ꯃꯉꯥꯁꯦꯀꯣ ꯃꯉꯥꯁꯤꯒꯤ ꯃꯊꯪꯗ ꯑꯇꯩ ꯂꯩꯁꯤꯅ ꯄꯥꯂꯥ ꯀꯧꯏꯀꯣ ꯄꯥꯂꯥꯗꯣ ꯗꯨꯍꯥꯔꯒꯤ ꯃꯊꯪꯗꯩꯗꯤ ꯁꯣꯔꯤ ꯈꯣꯡꯄꯥꯡꯕꯒꯤ ꯃꯊꯪꯗꯩꯗꯤꯀꯣ ꯁꯣꯝꯒꯤ ꯗꯨꯍꯥꯔꯒ ꯊꯪꯅꯕ ꯄꯥꯂꯥꯗꯣ ꯃꯉꯣꯟꯗ ꯈꯣꯏꯔꯝꯃꯅꯤ ꯑꯗꯩ ꯄꯥꯂꯥ ꯈꯣꯏꯔꯝꯃꯅꯤ ꯁꯤꯒꯤ ꯄꯥꯂꯥꯁꯤꯡꯁꯦ ꯈ꯭ꯋꯥꯏ ꯃꯃꯩꯗꯣ ꯈꯣꯡꯗꯣꯟ ꯀꯧꯋꯦ ꯁꯤ ꯈꯣꯡꯗꯣꯟꯁꯤ ꯂꯣꯏꯔꯒꯗꯤ ꯄꯥꯂꯥꯁꯤ ꯌꯥꯝꯃꯝ ꯇꯥꯔꯗꯤꯅꯦꯀꯣ ꯁꯣꯝꯒꯤ ꯏꯁꯩ ꯁꯛꯄꯒꯤ ꯈꯣꯡꯄꯥꯡꯕꯒꯤ ꯃꯅꯤꯡꯗ ꯈꯣꯡꯄꯥꯡꯕꯗꯨꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯄꯥꯂꯥ ꯈꯔ ꯂꯩꯔꯝꯒꯅꯦꯕꯀꯣ ꯄꯥꯂꯥ ꯌꯥꯝꯃꯝ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯈꯣꯡꯗꯣꯟꯁꯤ ꯂꯣꯏꯔꯛꯄꯗꯒꯤ ꯁꯣꯝꯗꯤ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯁꯤꯒꯤ ꯃꯃꯩꯒꯤ ꯈꯣꯡꯗꯣꯟꯗꯣ ꯑꯗꯨꯕꯨ ꯈꯣꯏꯔꯝꯒꯅꯦꯕ ꯑꯗꯨꯕꯨ ꯄꯥꯂꯥꯁꯤ ꯌꯥꯝꯃꯝꯗ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯄꯔꯦꯡ ꯑꯗꯨꯝ ꯂꯥꯛꯑꯒ ꯄꯥꯂꯥ ꯃꯁꯦꯟ ꯊꯥꯔ ꯈꯣꯏꯔꯝꯃꯁꯨ ꯌꯥꯔꯦꯕꯀꯣ ꯊꯣꯛꯂꯛꯑꯅꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯆꯪꯈꯤꯕꯗꯣ ꯄꯨꯡ ꯆꯪꯕꯅ ꯄꯨꯡ ꯌꯩꯕꯒ ꯄꯥꯂꯥꯒ ꯃꯣꯏ ꯑꯅꯤꯒ ꯆꯪꯗꯣꯏꯅꯤ ꯑꯗꯨꯒ ꯈꯣꯏꯔꯝꯃꯨꯗꯣꯏꯅꯤꯀꯣ ꯊꯣꯛꯂꯛꯑꯅꯤ ꯍꯧꯖꯤꯛꯀꯤ ꯆꯪꯈꯤꯕ ꯂꯝꯕꯤꯗꯣ ꯄꯨꯡ ꯌꯩꯕꯒ ꯏꯁꯩ ꯁꯛꯄ ꯃꯣꯏ ꯄꯥꯂꯥꯗꯣ ꯃꯣꯏ ꯀꯔꯥꯛꯇ ꯐꯥꯎꯗꯣꯔꯛꯑꯅꯤ ꯑꯃꯨꯛ ꯑꯗꯨꯒ ꯃꯥꯟꯇꯣꯞ ꯃꯄꯨ ꯈꯣꯏꯔꯝꯒꯅꯤ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯈꯣꯏꯔꯝꯒꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯊꯣꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯃꯥꯟꯇꯣꯞꯇ ꯑꯣꯟꯁꯤꯜꯂꯝꯃꯒ ꯈꯣꯏꯔꯝꯃꯝꯒꯅꯤ ꯁꯤꯅꯅꯦ ꯑꯩꯈꯣꯏ ꯁꯪꯀ꯭ꯔꯤꯇꯣꯟ ꯈꯣꯏꯔꯝꯕꯅ ꯍꯥꯏꯅꯔꯤꯁꯦꯀꯣ ꯒ꯭ꯌꯥꯟ ꯁꯤ ꯍꯩꯒꯗ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯍꯥꯟꯒꯩ ꯑꯩꯈꯣꯏꯅ ꯂꯦꯞꯄꯒ ꯈꯣꯏꯔꯝꯕ ꯁꯨꯃꯥꯏꯅꯒ ꯈꯣꯏꯔꯝꯕ ꯌꯥꯎꯕꯗꯨ ꯌꯥꯔꯤꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯌꯥꯗ꯭ꯔꯦ ꯇꯧꯕ ꯌꯥꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯪꯉꯕꯅꯤꯅ ꯈꯣꯏꯔꯝꯕꯒꯤ ꯅꯤꯌꯣꯝꯁꯤ ꯆꯨꯝꯅ ꯈꯣꯏꯔꯝ ꯇꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯣꯖꯥ ꯈꯣꯏꯔꯝꯕꯗ ꯑꯣꯏꯔꯣ ꯁꯪꯀꯤꯔꯇꯣꯟ ꯈꯣꯏꯔꯝꯕ ꯑꯣꯏꯔꯣ ꯅꯣꯏꯗ ꯁꯨꯝ ꯆꯠꯄꯗ ꯚꯥꯕꯣꯛꯁꯤꯡ ꯑꯍꯜ ꯂꯃꯟꯗ ꯈꯣꯏꯔꯝꯕ ꯑꯣꯏꯔꯣ ꯂꯦꯞꯄꯒ ꯈꯣꯏꯔꯝꯕ ꯂꯦꯞꯄꯒ ꯄꯩꯁꯥ ꯊꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯗꯣ ꯌꯥꯔꯤꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ